Maming Salaba multinational restaurant chain McDonald ki founder animal First World War ki matamda unit amata da ambulance driver oina thabak torami Far Eastern Russian town da laiba gangster group amana makhoi ki gang activity sing utpa documentary film ama puthoklami film asi rating da 100% yobungamki Hauraba Greek playwright Aeschylus asi Makokta Tortoise ama tarakpadagi Makokka yuna Sikhi Fact number 1 Beaver hariba animal asigi maya asi yamna kalli amadi masigi color asi bright rusty orange oi masigi maramdi makhoigi yagi enamel da iron yawi Fact number 2 Worldgi oina maming chalaba multinational restaurant chain McDonald gi founder Ray Kroc amadi Walt Disney makhoi ani si First World War gi matamda unit amata da ambulance driver oina thabak torami Fact number 3 American songwriter amadi rock singer Frankie Lymon Why Do Fools Fall in Love hariba isai asi masagi sahi 32 surakpada irami amadi saklami afawa singer asi 30 September 1942 da New York ta pokhi mahak mapunsida ahumlak hanna luhongki masigi sumathakta heroin drug addict oiki masagi sahi 15 surakpada isai amagi recording numiki numidang wairamda 27 February 1968 da Sikhi Fact number 4 European Union na sahi 19 gi miyoi sing asida free train pass offer tawi masigi maramdi hairiba sahi matang asida lairiba miyoi singna Europe explore tawbangami Fact number 5 Far Eastern Russian town da laiba gangster group amana makhoi gi gang activity sing utpa space haina mingthonba 7-part documentary film ama puthoklami film asigi writer producer director amadi star ama oiriba Vitaly Diomoka hairiba miyoi asi real life da Russian mafia boss amani film asida uliba sing asi real ngaktani film asigi rating asi 100% ni Fact number 6 Fauraba Greek playwright Aeschylus hairiba miyoi asi Tortoise amana mahaki makokta tarakpadagi makok soktuna Sikhi masi igal amana mahaki nungdum malaba makok adu asauba nung ama oina khallubadagi igal aduna masina selakpa tortoise ama mahaki makokta thadarakpadagi thokhiba thaudokni igal aduna khalluriba asi tortoise adugi sel adu kairaba matungda chage haina khallubadagi ni Fact number 7 Stargate hariba film asida maruiba role lawriba Kurt Russell hariba actor asida mahaki film kumbagi red adugi saruk ani pirami masigi maramdi matam maduda global poll gi oina mahak asi amata ngairaba zero unlikability oiba actor amani Fact number 8 Walgi ehana airplane mai pakna paikiba American Aviation Pioneer Orville Wright amadi Wilbur Wright machine manau ani asina punna paiba asi pamlamde masigi maramdi karigumba accident amada makhoi ani punna sikhrabadi makhata na research tauba ngamlaroi haina khanbagini Fact number 9 apunba Russian men singi 25% di chahi yankhai gi mamangda si masigi maramdi Russia da laiba nupa ayambana vodka haiba yu makhalasi thakpagini Fact number 10 US da Prohibition era gi matamda alcohol laiba natraga yonba asi illegal oirami adubu thakpadi illegal oiramde law asi pass tawdringai mamangda chenjau paiba miyoi kharadi liquor store pumnamak leirami masi makhoina alcohol pena thakpa phangnabagini Fact number 11 The Smile haina kauba English rock band ama leirami band asi Tom York Johnny Greenwood amadi Tom Skinner hariba miyoi ahum asina 1968 da form tawkhibani makhoi ahum asi amana astronomy student amana dental student aduga amana bass player ni 1970 gi adwaida band asi chidarure 1971 da amuk anauba ming Queen haina thonduna hingat hanki Fact number 12 maming chalaba American serial killer amadi sex offender Jeffrey Dahmer na 1978 amadi 1991 gi marakta miyoi 13 hatkhi mahaki victim sing asi hatringai mamangda makhoi gi skull singda
makhul hulami, masida karigumba makoina hingduna leirabadi sex zombies ohengi haina mahang attempt tawrami. Skull singda drilling tawraba matungda ahoba makhul sing aduda acid natraga asaba ising haijillami. Masina victim sing adu hen akiba pokpa saktam manabani. Fact number 13. Princess Diana asi Prince of Wales Charles III gi ahanba nupini. Mahak asi yamna niyom chumna chatpa nupi amani. Mahakna Disneylandda chatpa matamda mahakki machanupa ani Harry amadi William na mahakpu ngaibada atopa miyoisingna tawbagumna line da leptuna ngaihellami. Fact number 14. June 30, 1908 ki ayukta Russia da leiba Tunguska River gi mathakta 12 megaton lumba asteroid ama pokhaiki. Thawdok asida 830 square miles park chawba forest ki upambi 80 million mu chaktheki. Fact number 15. Hui kharada genetic condition dagi narakpa yawi. Laina asigi maming Rett syndrome haina khangnai. Laina asina narabadi khanghaudana pangal sang yengninglakpa amadi afangba attack tawningba mawong oirei. Asumna tawrabadi training tawrabasu prevent tawba ngamde. Fact number 16. 79 AD da Vesuvius kauba maigi sing asi pokaiki. Maigi sing asi Italy gi Campania da laibani. Thawdok asida miyoi khara Herculaneum gi boat housing da changdafam dawrami. Pyroclastic flow na makhoida thengbada heatwave amana khanghaudana boil tawduna makhoigi brain sing vaporize tawrami. Masigi su mathakta makhoigi skull sing pokhairami.